Pauchedi Pop Oirmle Pau Kharab the Dogjari, Laying Black Positive Oipedigi, More PIC Tanthokkhiba Ngasi Ayuk Mori Primary Health Center, the Mori Ward number 5 the Gizahini Pugani Torum Surabi, Nupi Ama Diabetes and Abalaying Nabalak the Mapam Adugi, Doctor Nanupi Adumasa Sagat Payana Layo Sing the Papau Degi, Thoudokta rapid antigen test over the positive Oibedegi, Thoudokta Nupi Adumore Hospital, the Hangba COVID Care Center, the Transport to Okkhre. Tung the Primary Health Center, More Thoudokta Thinjintuna Analay Kitabuk Lepre Amade, PIC Asigi Campus ki away with the Mitop Sangdanaba, Main Gate Thinjintuna Hospital close, Haina Thaduna Thokkhre. Makhatara the COVID Care Center, More Timna COVID-19 positive Oikiba Nupi Adugi, Masanupi and rapid antigen test over the COVID-19 positive Oire Ire. Makoy ni Sumore Hospital the Hangba COVID Care Center, the Makatana Ngamdri Thokkhre. COVID Care Center as again charge Dr. Sheshil the Gipangba Pau the Apopi Mama Aduna Diabetes Amadi, Heart ki Anabala Maram the Impal ki Jenemta Pokre Ire. Ems ki Thomi Mari Court na Bell Pikre. Manipur Laga ki Education Department ki Engineering Wing ki Chief Engineer ki Office ki Gate ngarang ayupung tramathoy mina Taramna rom tarak pada solonsin ki bagi Thoudokta Mari Laina na Impal Police Station na Phagat ki ba apunba Mraibak ki Mahiroi sin Panglop Ems ki Thomi Mari Court na Bell Pikre. Ngasi Chief Judicial Magistrate CGM Impal West na lupa lising yangkai case amasung atopa lupa lising yangkai ki security sing the Bell Pikre pa Mahiroi lupse ki Thomi sing aduti oinam Nikarsan sahi kungamapan apokpa Ojoy Nambol Lemapokpam Longjam Thoithoiba sahi kungani toy apokpa El Ingosa Maitei Wangoi Thongnawjam Laikai Thoudam Nongalakpa apokpa TSD na Maitei Thongju Beni Lairak amasung Waikom Saiwan basahi kungani toy apokpa W Surchet Kiamgoi Mamang Lekai ni Mayai Lekai ni Makoi Mari Mak Thoudokta Mari Lena Chief Engineer asina complaint oiduna report torokpadagi register tokduna lokotpa case FIR number 164 cross 9 2020 under section 341/342/506/34 IPC Gamari Lena Police Nagaram Pagat Yena Al-QAIDA ki terrorist mapan phare Kerala amasu West Bengal ki tongan Matmsida matam amada dare chingcha tharaba matung NIA na ngasi Pakistan sagot pa Al-QAIDA ki model amagamari leina ba terrorist mapan phare aina official amana phangdokkhre reching adu ngasi angan bada Kerala ki Ernakulam amasung West Bengal ki Murshidabad ta chathagibane official duna aiki Al-QAIDA ki terrorist ki interstate model ama West Bengal amasung Kerala jauna India ki tongan ba mafam sing de leire amade Maralaji the Mioising Atnabagi Pandamda Aiba Group Asina, Lebaka Sigmaru Iba installation sing that terror addressing Charangnaba Thokkhre, Haiba Kangpatagi National Investigation Agency, NIA September Taragamato the case Amalokot Pagalunana, Tigat Pagi Tabak Chataba Okkhre, Magna hiking as Tanthokkhiba sing adu the agency Asina, West Bengal gi Murshidabad Dagi terrorist Taruk Amasung, Kerala Dagi, Ernakulam Dagi Ahum Phakhe. Awang Nongpoki state Nipan gi manung the COVID-19 na khwaidagi phibam sokan ba state Tripurana oire. Awang Nongpo State Singh Manung the COVID-19 na khwaidagi sokan ba state Tripura na oire Union Ministry of Health and Family Welfare na Thoudokta report ta Awang Nongpo ki state Nipan gi manung the COVID-19 na mission bagi chang khwaidagi awang ba state Tripura na oire Tripura gi death ratio sada 1.09 ni Sikkim gi sada 0.97 Meghalaya gi sada 0.71 Manipur gi sada 0.60 Assam gi sada 0.35 Nagaland gi sada 0.28 amasung Arunachal Pradesh gi sada 0.19 ni hojik phawda COVID-19 na maram oiraga mi amata sidaba state Mizoram khaktani Health Department ki official sing na haiki Mizoram ki apunba COVID-19 ki case masing lising amaga samga kuntramari laibagi manungda nupi chani humraga mari yauri anaba sama pandipom pandi layang badagi phagalaktuna discharge Okkhre haukiba metha da athingba punama lokthokhraba matung da lebaki tongan ba mafam dagi mioi ke mayumem dana anarakhiba maramna awang nongpok lamdam da COVID-19 ki case masing kaina yang palakpani Ministry of Health and Family Welfare ki record matung ina Meghalaya da phagalakpagi sang chada 53.76 oire Mizoram ki chada 61.86 Tripura ki chada 64.72 Manipur ki chada 77.56 Nagaland ki chada 77.23 Arunachal Pradesh ki chada 72.50 Assam ki chada 80.89 amasung Sikkim ki chada 78.67 oire National average ka sangdam na bada awang nongpo ki lamdam ki oina mi sibagi sang name na leire hausik phawda asang ki police person taragani panjauna Mioising kunipan COVID-19 positive oibadagi laikhidre state asiki apun ba case lakam alising yang kai chahum ni phuga mapan yorok bagal loinana phagalakpa mising lak hamlising kunmathoi chatuk tara yaure Home Ministry Tripura National Center for Disease Control ki epidemiologist
daisi panana luchingba central team ama tharakuna COVID-19 ki phibam yengchilibane atopa pau amadana parliamentary secretary high court ki Wayel Taramna Okkhre disqualification ki thabak lakhulak lagane parliamentary secretary ga mari lainaba ek ani high court of Manipur na constitution ki mayok lay high ki babu congress na Taramna Okhiba ga loina parliamentary secretary Oirmba singe mathakta governor na constitution ki provision singe makhada action lakhulak tuna MLA oibadagi disqualified toroklagani haibagi thajaba su phongtorakle panbajabadi high court of Manipur na ngarang pikiba ruling amana Manipur parliamentary secretary appointment salary and allowance and miscellaneous provision act 2012 amasung Manipur parliamentary secretary appointment salary and allowance and miscellaneous provision repealing act 2018 animag high court of Manipur na constitution ki mayuktani amadi akon bagi asi invalid oi aina khangan khe Manipur Pradesh Congress Committee ga wangang loi Oirmba MLA ke mekhasan rana court ki Wayel adubo Taramna Okhiba ga loina namasigi mathang da governor na thabak lakholaktuna parliamentary secretary oidana office of profit paramba MLA taragani thoi gi mathakta action lakhona ba thabak lakholaklakani haibagi thajaba jo phongdokkhre Imphal gi babu parada leiba mahake official residence da MLA ke megasan rana ga si pawmi singda high court ki Wayel asi yamna masak thokpa Wayel ne BJP na luching pasungchina balenga kasi logi mayukta amadi constitution gi wangmada thabak tawi aiba wafam adu Wayel asina utle aiba wafam thamladuna lenga kasi moral ground da pham thadokpam thogi haina congress ki MLA su oiba MPCC gi wangak loi ke migration rana phongdokhe magna hai lenga asina parliamentary secretary pham pi khiba MLA taragani to disqualify tobina pamari leinana thabak lokana congress na governor da aiba wakat cherol ama pisilagane Panbajai Congress ki MLA sing Surya Kumar Okkhre amadi DD Thaisina thangat pa petition amasung PIL punna tarapa matungda tha asigi taraga tarita High Court of Manipur na hariba ek amadi repealing ek anima constitution ki mayoktani aina phongdokhiba ga loina repealing ek adugi validity leite aina so phongdokhibane MP kontra ki mayada positive oirakpana parliament ki session tensilaba yai Haujik oiriba COVID-19 ki phibam asida September 13 dagi October ama phawa parliament ki monsoon session pangthoknaba matam lekhiba adu tensilaba yai haujik chatariba parliament ki session asi social distancing maintain tawduna chatharibani adumapo parliament ki MP kontra gi mayada COVID-19 positive oirakpa asina mathang cheul gi may oirakpada parliament ki session asi tensilaba jai adubu masigi mathang da cabinet committee on parliamentary affairs na athuba matam da wari bamba lawragani airi haujik chathariba lok sabha mifam asida agriculture sector ga mari leinaba ordinance mohot chinanaba bill ahum pass tawkhre parliament ki house anina COVID-19 positive asi pandemic asi thengnanaba MPP singi talab chada contract kaknanabagi ordinance adum hochinba bill chu ayaba pikhre maraga sida party dagi Tanthokkhiba Mio Ngakta Oirmle lona numidangi asik patanja logduna masama sabo office biharan e aidona claim tawjaba Mio khara MPP office da lona leire tabadagi president Ngamdri Singh amasung Maki office biharar central committee members singba chakhilaktuna office dagi Tanthokkhiba aina Manipur People's Party MPP gi Sherola mana aire Sherola sana makha taraklibadi numidang athengbada office asi da Mio tarik net pat khakna sangsinduna office paire aiduna print and electronic media na phonglakpadagi Thoudokta si khanglakhibane party ki mayukta thabak tawi aiduna Tanthokkhiba Mio Ngakta Oirmle party ki asengba oiramdabana police amasang security ki kambuna makhoi pa Tanthokkibane makhatana central committee gi mipam pangthoktuna waroisin ama puraknaba athubado honaragane Laibaki luraba tanpham asida SOP nga na satpangamna pamiyam na mikop na humsingna honari adupa laibak thibadi Mio khara asina ahing jarek tuna saksa ajanaba amadi atopa mi kya pusinduna miyam punna pa thorang toromba laibak thibane marmaduna party ki leader sing tanaduna athubada ne taba solution ama puraknaba honaragane aire nakalamromda Pradhan Nongmei Kappagi Thoudokta Nakpak-Nakpak Tanare Ngarang sarangpat gram panchayat ki Pradhana mahaki license Nongmei sihinaduna mirakta Nongmei Kappagi Thoudok adugi matangda lekai masal Nakpak-Nakpak Tanare kangbu amana Pradhan maral leite mahakwa police na phajan kiba adu athubada thadoko haina ngasi sarangpat mamang sarangpat mayai lekai ki mi ngaifam sangda wakat mi phamkhre aduga kangbu amana sumirakta Nongmei Kappa Pradhan matik chaba cherak piyo aiduna ngasi wakat mi phamkhre Pradhan maral leite ariba kangbu aduna Pradhan bo police na phajinba adu yamna kanna janingdaba wafam sing thamlakle Maral leitaba Pradhan bana phajinba aduga maral leitaba miyam gi chakot thorang tawbada ayekpa piriba Mioising bana phabidana thambayan hingde aike wakat mifam aduda saruk yakhibe nupi amana pamising dangarang hai ngarang Pradhan Nongmei Kapki aiba adu aran bani Pradhan imona miyam gi yai phana pa chakot thorang ke thabak paikhat ke hona pada Mio kharan athingba pibane asigumba ayet apan
mayam asina GP asida sakut thorangi thabak amata paikat pangamdabani maral leidaba mi bu phajindona thamlaga maral leiba mioising buna thaduktuna thamba asi yaningde athubada pradhan bu thadokpiu aike nakalamorom dana Charangpat ki apun baklap taragani thoi amadi maira paibisina pradhan miyam marakta Nongmei Kappagi janing taba phongtokpaga loinana mirakta Nongmei Kappa pradhan matik chaba cherak piu aidana wakat mipam phamkhe wakat mipam aduda miyamgi mihutna miyam marakta Nongmei Kappa janing de maram chadana mirakta Nongmei Kappa pradhan matik chaba cherak piu haiban singba play card sing paikhe Maragasida ngarangi Thoudok adugi matanda ngasi Charangpat Gram Panchayat ke sanglenda GP aseki ward member amadi thaupu basingi pau mipam ama pangthokre Paugi mifam adu Thoudok adu hakting na uhobani aiba Charangpat GP gi ward number 7 gi member L Lupajau na ai ngarang euda Charangpat Gram Panchayat ki manung chanba Charangpat mayai lekai da pukri Tanthokkhiba gi lebak lobai yani yaroi aiba gi uhauda pradhana miyam da Nongmei Kappagi aiba adu yumpham yaudaba aran ba wafam ne naha mayam na pradhan khut thaduna attack torukpadagi masa kanjana ba pradhana nongthakta Nongmei Thokkhre bani mirakta onchilaga kapanate mahakna kanagumba amada attack tokhiba leite aike Mahakna makhatana hai Charangpat High School mayada miyamgi punchi miyamgi pukri tawbagi lebaksing asi community hall sabada sinanabagi launaba tawrubada lekai adugi naharol singna thinglakpa amadi pradhana khuthaba haurakpadagi Thoudok adu masa kanjana ba honabada thokibane makoida pradhana Nongmei na Kappagi tawkhiba amata leikide Paumi singa unaba aduda Charangpat Development Organization CDO Charangpat ki member S Vidya Kumar su pradhan imogi mathakta sirakliba maral sing adu aranba yumpham yaudabani aike Paugi mifam aduda Gram Panchayat adugi ward number 4 ki member DS Sanjoy ward number 1 ki member nominee S Joy Chandra amadi Panchayat asigi tongan ba mioising su saruk yakhe Panbajai Thoudok adugi matangda police na case amalokat aga Nongmei kapluba pradhan S Imo ngarang Thobal police na phajilaga mahaki Nongmei gi license amade Nongmei Kappada sinna pa mahaki visual sing ses tawsin karbane mahak ngasi CGM Thobal gi court puthoklaga numit mangani ki police custody imal lauraga thamkhre Amrom da Thobal district ki Charangpat Gram Panchayat ki pradhan sorokhoibek imobo Thobal police na miyam da Nongmei Kappagi haibiki maral da case lakutuna mahakpo phajin ki pathong adu Thobal district ki jila parishad member amasung pradhan sina yaning da ba phongtokle ngasi nongten Thobal district jila parishad ki adyaksya gi DC complex da leiba court da pangthokpa paugi mifam amada Thobal district panchayat ki mahosilaga tentha GP ki pradhan N Pradip na phongdorakpada ngarangi Thoudok adu GP asigi pradhan imo amasung mahaki ward member aniga loinana community hall amagi yumpham thonana Charangpat High School manakta leiba public pond amada pradhan masana tawbagi paiduna leiba lebak launana bo hotnaringai da mafam aduda lekai gi mi homna lebak loba yaroi haina thingki maduda ningai sangdang narpudagi pradhana pradhan da kuthaba aurake maduda pradhan masa kanjana ba mahak masa gi license kanchina duna blank fire tawkhibani Thoudok asigi matangda Thobal police station da pradhan da kuthariba mioising phabiu aina pradhan kharana wakatlubada police station asigi OC nataba wahiwata sinarpabu mahakna parishad ki maikidagi pendaba phongdokhe ngasigi paugi mifam aduda Thobal district ki jila parishad member amasung pradhan sing saruk yakhe arobeda content sing asigi maroiba pau khara siba paudam sari pa Manipur local news YouTube channel amadi Facebook page asidagi yengbiribu punamak pothaga jari loinana channel sina dom da kanarabadi subscribe like and share to ba kawbi gun punamak po amukhana thaga jari